नोने डिस्ट्रिक्ट मणिपुर पुलिस असम राइफल्स अमदी फॉरेस्ट डिपार्टमेंट की ऑफिशियल सिंगना पुन्ना ड्रग की मयोक्ता चंगसिनबा खोंजंगदा लम एकर अहुमलोमदा थारंबा पोपी पांबी सिंग्यान थतुना मांगहनख्रे हाइदे ngarang March 5 da apunba team asina none district ki nungba sub division ki manung chanba laikop khun manakta ekar ahum lompak chawba lamda tharamba lona yadaba popi pambi singyan thatuna manghan kibani haina Assam Rifles ki phangba paw aman haide drive aduda district asigi CSO singsu saruk yaki haide changsin kiba drive asina mafam asida amuk hanna popi thabagi thabak level lagani haibagi thazaba ayana fongdorakle NRC pass tauba amadi FMR thinglaga Manipur gi irang loigadawa natte chahi taramuk sida ising ichawgum hengalakliba voter masing ningthina tidok patawdana Manipur gi mikhal pangthokpa yaroi ngapigani parliament ki mikhal pangthokpa yaroi haina Coordination Committee for Crisis Resolution Manipur gi maikai degi fongdorakle wafam asi BT rota laiba irawat wawan da pangthokiba paumi sing unaba amada committee asigi convener o sumati balana fongdokibani mahakna hai Chief Minister N Birena lamdam asida tangdu leita ba fibam da hanjile hairabasu Manipur gi chingkhong singya da lairiba tampaki lamsingda hauzik phawba chingdegi nongmai amadi bom thadarak palep 3 Sarang naringai kamdauna free and fair election pangthok kadoribano irang asigi chaitheng nangliba mioi singnasu mikhal pangthok pa pamde mikhal gi mahut athubada tangdu leita ba purakpa pamnari thokliba irang asida foreign aggression yawi haina lauri madupumnamak nathairaga India lengakna thatara faraba irang asibu yengduna tumina leiri mikhal pangthok nabagi damak Chief Minister na Election Commission of India da aranba amadi semjin sajinba report pibiganu mapaldagi changsilakpa mitop sing kuki namna taba mafam singda Kundaduna lady, Chief Minister Masama Kuki na namna taba chingi mafam amatada changbangam dana lady bani adubu pikraba tampakilam asida makopong na lauri irang asna maram oiraga mioi jani ga yangkai ge asiba hakchang fangdana lady bani asigumba fibam asida Legislative Assembly ge mikhal pangthokani haina langliba asita senga laibak thibani hiramasi ge matangda committee asina Manipur mai hongna chakliba asi yenglaga mikhal asi yaithokpiu haiduna ECI gi Chief Election Commissioner da Chirolama Suthajan Kre Hairi Mahai Manipur da Khundariba missing asidagi Kanglon Kaina Chada Yankai Matoi Henba Henna voter masing hengatle haina Chief Minister na Fongdo Kiba Laikre Hiram asiba athugo matamda tidok laba matung atumba mawongi mikhal pangthok piu Indian Constitution na piri ba mioi bege hak khongaw na duna namfu safuda mikhal pangthok na ba hotna bigeno haina mahakna makha take solution direct solution amata logi wasi leikre aduga pari sanare habaduna di oibe yabanate nongmai kaptharakpa bom kaptharakpagi thabak lepte aduna masina maram oirakanda hauji Bharat ki oina taragani pansuba Lok Sabha election pangthok lagani haidana lauthorakpa sida aikoi Manipur gi oina di pangthok piranu haiba wafam sini ngasi aikoi gi hairiba aikoi gi kaino sina committee asina ECI da aikoi che thajagre online gi khuthangda koi hauji people gi signature sing campaign chathajari haukiba January adwaidagi hauna aikoi soidanamaki April May saidadi Lok Sabha gi election torakani adubu Manipur gi situation se lairiba lan asi loidanadi hairiba lairiba irang se loisandanadi election pangthokpa yaroi